of India, Yaure, say in the Punjab, September, specifically they never. I do I see them from Hydroxago. I do hide to Maduki, Mamanga, Home Ministry, top official of Marikan Kolaga is a hotel, the Warisaya, 5-star hotel in the Delhi. I think you put in the follow him. Tauri Vanilla, Samu Yaure, say, come. Sing of Nina Tauri. I was to pursue Patasu, not one number of Mikulas, Pong Medina, you know, see our any. None with the Kang heaven. I do get to look at the Sunday, September, specified to kill. Now they know why any high given. Manipur is not Kashmir, Taurakanu. Hi, sir. Manung that they have their coin to pieces, say emotional young boy. Nupila, Toki Guy goes only bong to look at them, wake up Academy and Kayama Chama, makes you Matamdana. India Kovale Parks, the plot of a token to the Hishi, the Suamule Hogani. Norman Loy, Kashmir, they are going to pieces in the Massing, for example. Emotionally heightened or problem than me, something don't cover some signi. I do get burden in the other talk of the crashes to Kalu have name. Form high con and space of the Manipur is not Kashmir, I think, but top saturation. I know Nama Matum the knee, Matam to the Kashmir to have the chin about. I was hope selling us in Manipur Pyraga. Don't now come to Hazard is in Kanaka, where I'm getting Kashmir Kaikan. Was using Manipur, Sasanto is Kanaka, no team. Luri, but the Equi Manipur, Sikarai, the Carmine, the lady said, Mayam Pagi, don't assume low, but the Targa. Aquina Tamakpalarita, psychology that we album lay. Knowing the feeling the canine, putting the power of the Kangburger can never name. Bhagavad Gita, the so, Wakanda cognitive Katan comes a Krishna, Arjun they explain out of the lazy Gyantaga, they were Gyana Yoga and explained out of them. But Mapung the feeling level, the power of Chromatam, the Nevamana, Achuma Masakanga, and the Kulai Bible, Sadana, Adugi, classic example, emotional level, the feel Torah never poach. Go cut to the Kanganata, feeling and Bhagavad Gita, the Gyana Yoga. Bhakti yoga and feeling level the power kanda sings a Kangmangamane. And the money push a curry way to get a mind is a filter or Kandana, Toxan of Yarodum Shaurokani, Chakpo Yarokani, Kiba Kangawe. I'm sorry. Here in the Buddha Abba Kanga, a filter or Kanda Toshika Rokandi, Shanti, then they belong with Yunda, Kani, Wamangas of Yarokani. Mama is come by money pushes a question by a day, Kangato, Mitanga, they can't go size Kanga. Feeling pocket the power within them, the Salayu. Relief came to Amulok and the request of the bus and why the relief came into the Chapiros of Mayam Sipurga. Who even at the Pamagayan? Some Salakpada Masadugi, Biscuit, Pibagis, and Warisam, there was a Hiraga. Biscuit, they belong to the Nathan and the Hiraga, but I can't believe it. Migi College, you do the Sidana, the relief came to let Gatulikim and Wawa, number mark the Mompaka, blasting the car that never knew to Molimayam. I don't ever see the chance in the one angle the cook the relief came the lady was Saidan Balan general by Waigi. Me to the lady will like to open zero to head power matam the acquisition label Samon Kangway. See the feeling is feelings powers acquisi, see that no much other meeting like some Sanagar and Nichak Tonga Sora, Tikanagino, Montangugi, do Hangugi, Angang Satoriana, but see that don't lady never. I do say he and Makaimo Sida. Mopak Amagafi, Amagator, the lady from Mo, Moki Labs, a Katai, my place, Germany, Larry, to Humam later, mini, Pamum later, mini, Sakum later, Germany. I think it's an enemy to look to Kumusria, the Kuntago, the need a Tabaga, stick the lap, we like, say, I couldn't get some power. I'm thinking we don't have to live in my bench, and I see this woman that tried to win a candle later on ever. Pick a new Katango goes not the epoch of the middle epoch, a cape of window. Pick a nickel pile was equal to the question of the only Sabi in my bench. Mean that you open to come get the Karish. Dramagi actor over the Quagi is still a skin and the method acting. Quagi, Ben Kingston, Gandhi's hammer, the Honamaton, Manasigi, Sabarmati, some the town later, may the court Kalipanata with the Gandhi type the low in Claude, town later, we have some participate. Savannah has been a prostitution game, Madame Savada, Bombay red light area, the Hatam Lay, Mui lives a come one of it. I don't know. Our avatar missing Kangiri, some nights in the candle picket, only lady who do Tonga the pig, Ananda set them that desperate of the Yul, Naka Kalake. I do Ikai Bakarigram and the low in Tado and the race. The whole it's in the Nang IDP, and it's in the young Yangs. I might on Manipur Kairi, Sekosi, hundred of one from the Haki motion, the cookie, Karache, Amakarata lay. Head over the gear in a board left in the Wang box, I cookie against the Nate, I have 11 minutes video. I mean, an English cookie, Kangu, Elit Kangu, Meluchinga, or even Makoy to high dining buggy communal politics to the Mayotani, cookie over Furuki against the Nate, I hope they highway. In the statement of the so always qualified to have some cookie Karana. Visceral enemy native, Nung Day, never mean a table fruit. Mogi politics to never young Mogi Elit Karana.
lit tawriba politics ne ko ni ye samana si sulari la su kitang tam jaru bi khangak pai wan Mahatma Gandhi na freedom struggle to kana kai hairung ge da ai khoina mayok na ri ba khoina hauri ba ye hau Iran se English na the British ki miyam ki mayok ta na te British na khoi ki mathak ta tawriba sasan ji ki mayok ta ni hai British ko ba furuk English ko ba furuk tu ki mayok ta na te na khoi ki mathak ta rule tawriba sasan du ki mayok ta ni India na ngasi lan tawri sen She distinction se khoi khangau de mina langsal la ga trap da tak tai khana na tok da cookie ton na bahat ka ni cookie tor ka da put sana re ba kangbu mo ngasi ba bu ngam da le ni arang han yam hangi khudama moina sifai le le ka mai na bom ka pai no hangi yam na nong ni de he khau ba de khoi na ha da ba pot ma hangau da bu gi saruk ne ba ngasi ka tanga ngam se isolated ina hangi ba ama so ina du ha ni Government of India is complicit in this crisis and I do have Government of India yaure hai bane sidai sa cookie mai tai in Government of India yaure no na san beli rami madui mamang halaga mo haija ke ba mi gi tang kun irang thorapa tha pha de da Hana Indian Express ki editor orum ba Shekhar Gupta no ingona no hang ne interview lo lo ba ma gi mi mon kai len khali siena amo haija ke ina haram ba wai samanda This is a jugalbandi between deep state intelligence and the RSS and BJP hai nai BJP ga India ki intelligence ki security establishment na sana balina ne sisen nang kai do wai hai noi I explain adagi ne thola kan da camera meeting ka silena tumina mi jun sida la kan da tore si sile la sin ga meaning da yawe si ti ama le ba ama le di law and order na da di haning ba hat kani tuming ba to kani no pi nga nga ja ma na thai kai gundai di tai da tore dro changa ga ma te na kana kana no yok sala ko mari ku tok dai ne law le ra di Ado may na complete lawlessness kita. Ado jambal si file le na kamay to na tuwali no sige meaning sa may angkang bira bro. The inaction of the government of India itself is an action in hiding. September sa nila excuse me ako. Ang kanda English ni. English ang ngangin na kamung sa ako. The inaction of the government of India itself is an action. Mo na tingin gidi bisa. Mas action naman ba mo na. Check tabi operate din gi ami ki chip kana interview das aspasu lai te khoi kamay operate tawdo no nong ipai mo am ko chal kamay phadu nai. Excuse. Jura campur bu aspal itu berana. Mulia dah aspal itu berapa? Aspal tu lagi ba, aduh ah magi banglang lagi orang tu tolong tu control tahu bangam dia sunat tapi thamari mangai matung dah. Aduh sutra ba administration lain mai tai gi khumujan ba lekai tu upun orang gise kanana no base. It's already empowered by CRPC. India ki chana riba law sina adum nang react to ina lai da ba law ne ba adu lai na kamai to na mi mang ri bano kamai to na mi ha ke bano kamai to na mi si ri bano se ai koi hangmam thok ta bra ba kulik tum pang ka pa ka na noi lai na hai ri hana da ki to ro po de se koi u de ba pangangang ba ni thagal asu humroi do ba sidara su humroi do ba nupa ma ni se moi ka ba kang bum su yaw ri sidara ya ni ngai khan sa aduna share ki sulai le sine be accountability azai lamba kai no na lakma matam da cookie na hobra mai tai na hobona na koi trap tau do re position tiek ya makan tau se lo pa da kangbo mo tu khoi na haidra mai tai bi re na hobani na mu transaction ni ne bus hangda da di cookie mai tai na te ina hangda di Indian state ki makha da constitution da lawful oina lai ba ai khoi ki punsilo da Bharat ki संविधान लो ले लेना सिपाही ले लेना तो इसे कनाना नो कहीं तो बगी नो ना इधर कंपनी कमांडर तो कनानो अदुगी खुनबई चाका दा कनाना मेजर तो कनानो नंग कहीं तो विथिंग चलाओ दे ना कोई से मियाम कौवी को नो बस हंग दा बमतम दा इमाई बेंच नाइंग ना कुकी ना होबनी कोई ना होबनी ऐसे ट्रैप तो रुत ने मम दा गिलों ना मौदे से कंपनी कमांडर कनानो अदुरे जुदा नो ममंग दा थोक दा नंग कहीं तो लेवी कहीं तो बगी रिएक्ट तो गिदे कहीं तो बगी रिस्पॉन्स तो दे एसपी नंग कहीं तो ले होगी से चुगाई बदेगा this is the direction which we forcing them सी माई कहीं से चला काना दे बंगा साइ सामुजे लाकन सिम फॉर कम संग सी के सामुजे ना ने बहुजे buffer zone laite hai maitai mapanda leiba bharat ki mapanda leiba dagina ukil ne gaina leiba paw sa ba kangbu kharana ne kalak pa frustration dei hang ina ganda ka ngang do so yang mang nei tai mina tharak pani moina to wari me buffer zone law thok bu jabi mon ke we RTI thari no ga aina to ri ki man hai hai ro myam do systematic point ina sat ro ga evidence koma iba video to reiba ngang iba RTI step by step am hang birak trom mas ai to bom to poi sa ne se build up ang ya du ga kai ga thagana ra ke da manipur police na moi ki x da Thai ke Twitter account da buffer zone leite do already law thokla du kari ki nai makok se yaw tri was ai lu si RTI tharu document ro no order thoki ba kram authority thoi no kram India lo makha do nang si tawri se segregation tawri se kamai tawri na buffer zone du ka tena de kan nga che thado ku ho bi bra ku ki human right organization na we more respect to ke do win like kan dem ba tawri so na kan mai ti mi sa kam ko na ma teng pang se no ai ro jati ne koi di so na yeng na bas mai na kin chin gen chali ngai de mai tai de thun na kar kausal lu kham da kha kausal mi che khang ni
ꯀꯩꯅꯣ ꯑꯩꯅ ꯁꯣꯝꯗ ꯍꯦꯛ ꯑꯣꯟꯖꯜꯂ ꯃꯣꯏꯗ ꯍꯜꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯃꯥꯡꯗꯣꯏꯕ ꯑꯩꯅ ꯐꯥꯏꯠ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯔꯛꯀꯅꯤ ꯀꯥꯎꯅꯤꯡ ꯀꯥꯎꯁꯅꯨ ꯚꯣꯠ ꯃꯇꯝꯗꯩꯅꯤ ꯏꯇꯩ ꯏꯅꯥꯎ ꯂꯣꯠꯂꯤꯅꯤ 48 hours ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯒꯦ ꯊꯣꯛꯂꯛꯄꯗ ꯅꯝꯗꯅ ꯂꯣꯠꯍꯟꯈꯤꯕ ꯃꯤꯅ ꯑꯩ ꯄꯨꯟꯁꯤꯗ ꯐꯥꯔꯁ ꯇꯥꯏꯝ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯌꯨꯝꯗ ꯑꯩ ꯂꯧꯕ ꯂꯥꯛꯈꯤꯕ ꯄꯨꯟꯁꯤ ꯀꯥꯎꯔꯣꯏ ꯉꯥꯛꯄꯤꯕ ꯉꯝꯕ ꯃꯌꯥꯝ ꯑꯃꯅꯤ ꯃꯐꯝ ꯃꯇꯝ ꯆꯥ ꯉꯥꯛꯄꯤꯔꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯌꯥꯎꯔꯣꯏ ꯁꯤꯗꯗꯅ ꯇꯧꯗꯅ ꯑꯁꯨꯛ ꯂꯨꯅ ꯂꯩꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯆꯍꯤ 2,000 ꯂꯩꯔꯦ ꯍꯥꯏꯕ ꯏꯔꯝꯗꯝꯁꯤꯗ ꯃꯩꯇꯩꯁꯤꯡꯗꯤ ꯍꯧꯖꯤꯛ ꯉꯥꯌꯣꯛ ꯆꯐꯨꯗꯧꯅ ꯐꯥꯔ ꯂꯩꯔꯦ ꯁꯤ ꯃꯌꯥꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯁꯤꯗ ꯏꯔꯥꯕꯣꯠꯇ ꯂꯩ ꯀꯠꯂꯨꯅꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇ ꯀꯠꯂꯨꯅꯤ ꯄꯥꯎꯅꯥ ꯀꯠꯂꯨꯅꯤ ꯏꯕꯨ ꯏꯀꯥꯏ ꯑꯩꯈꯣꯏꯗꯤ ꯅꯪ ꯀꯠꯂꯨꯔꯤꯕ ꯏꯔꯥ ꯃꯣꯏꯗꯨꯅ ꯂꯥꯛꯑꯀꯥꯟꯗ ꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯂꯩ ꯏꯆꯥ ꯏꯁꯨꯁꯤ ꯂꯩꯒꯁꯨ ꯀꯠꯆꯔꯤꯌꯦ ꯅꯔꯤꯡꯖꯦꯟꯁꯨ ꯌꯥꯎꯗꯕ ꯅꯀꯣꯛꯁꯨ ꯌꯥꯎꯗꯕ ꯁꯤꯕꯨ ꯂꯥꯟꯕ ꯉꯝꯗꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗꯁꯨ ꯂꯩ ꯀꯠꯄ ꯁꯥꯔꯤꯌꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯒꯅꯦꯕ ꯑꯗꯨꯅ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯪ ꯆꯠꯂꯤꯗꯨ ꯀꯩꯅꯣ ꯕꯐꯔ ꯖꯣꯟ ꯂꯩꯁꯦ ꯂꯩꯇꯦ ꯑꯗꯨ ꯀꯩꯅꯣ ꯅꯪꯒꯤ ꯁꯤꯒꯤ ꯇ꯭ꯋꯤꯇꯔꯗꯨꯅ ꯌꯥꯔꯒꯗ꯭ꯔꯥ ꯑꯣꯐꯤꯁꯤꯌꯦꯜꯂꯤꯅ ꯑꯩ ꯍꯧꯖꯤꯛ ꯆꯦꯗꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯔꯀꯥꯟꯗ ꯃꯈꯥ ꯃꯊꯪ ꯑꯩꯅꯒ ꯀꯣꯆꯤ ꯈꯣꯠꯂꯤꯁꯨ ꯎꯕꯤꯌꯨ ꯕꯐꯔ ꯖꯣꯟ ꯂꯩꯕ꯭ꯔꯥ ꯍꯪꯕ ꯅꯠꯇꯦ ꯕꯐꯔ ꯖꯣꯟ ꯍꯥꯏꯗꯅ ꯑꯩꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔ ꯍꯪꯉꯤꯅꯤ ꯀꯨꯀꯤ ꯆꯧ ꯃꯥꯔ ꯃꯩꯇꯩ ꯃꯥꯒꯤ ꯃꯐꯝꯗ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯔꯤꯁꯦ ꯁꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯠꯂ ꯍꯪꯉꯤꯅꯤ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯑꯩꯅ ꯁꯤ ꯂꯩꯔꯒꯗꯤ ꯀꯔꯝꯕ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯃꯈꯥꯗ ꯊꯤꯡꯉꯤꯅꯣ ꯑꯍꯨꯝꯁꯨꯕꯅ ꯑꯗꯨꯒꯤ ꯊꯣꯛꯈꯤꯕꯒꯤ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤ ꯊꯣꯛꯄꯅꯣꯒꯤ ꯆꯦ ꯗꯣꯀꯨꯃꯦꯟꯗꯣ ꯄꯤꯌꯨꯅ ꯑꯍꯨꯝ ꯅꯪꯅꯤꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯉꯤꯕꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯂꯩꯔꯤꯕ ꯄꯣꯠꯇꯤ ꯗꯤ ꯐꯦꯛꯇꯣ ꯂꯩꯁꯤ ꯀꯔꯤ ꯀꯧꯒꯦꯗ ꯍꯥꯟꯅꯅꯦ ꯃꯁꯦ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯈꯟꯕꯤꯗ꯭ꯔꯕ ꯀꯥꯡꯕꯨꯗ ꯂꯣ ꯆꯂꯥꯏꯗꯦꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯗ ꯗꯤꯁꯤꯖꯅꯤꯖꯝ ꯀꯧꯏ ꯂꯣꯅ ꯉꯥꯛꯄ ꯅꯠꯇꯕ ꯑꯩꯅ ꯂꯧꯕ ꯋꯥꯔꯦꯞ ꯗꯤꯁꯤꯖꯟꯗꯣ ꯑꯩꯅ ꯍꯥꯏ ꯂꯣꯏꯔꯦ ꯐꯥꯔꯨꯁꯨ ꯑꯩꯅ ꯄꯨꯂꯤꯁꯅ ꯁꯔ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯀꯔꯝꯕ ꯁꯦꯛꯁꯟ ꯄꯥꯟꯒꯦ ꯑꯩꯅ ꯍꯥꯏ ꯐꯥꯎ ꯍꯥꯏꯁꯤꯅꯤ ꯍꯥꯏꯁꯦ ꯃꯥꯒꯤ ꯗꯤꯁꯤꯖꯟꯗ ꯆꯠꯄ ꯂꯣꯗ ꯆꯠꯇꯕ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯃꯁꯦ ꯑꯞꯁꯄꯥꯒꯤ ꯃꯇꯥꯡꯗ ꯆꯍꯤ 9 ꯁꯨꯔꯤꯕ ꯑꯩ ꯏꯔꯤꯁꯦ ꯏꯟꯗꯤꯌꯥꯅ ꯅꯣꯇꯤꯁ ꯒꯚꯔꯟ ꯇꯧꯕꯁꯦ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯦꯛꯁꯦꯞꯁꯟꯗ ꯗꯤꯁꯤꯖꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯕꯅꯤ ꯂꯣꯗ ꯅꯠꯇꯦꯅ ꯂꯣꯗꯨꯗꯤ ꯃꯥꯏꯈꯨꯝ ꯑꯃ ꯊꯝꯕꯩ ꯋꯥꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯡꯗ ꯀꯔꯝꯕ ꯂꯣꯅꯅꯣꯕ ꯃꯤꯒꯤ ꯐ꯭रीडम ꯑꯣꯐ ꯃꯨꯚꯃꯦꯟ ꯀꯃꯥꯏꯅ ꯊꯠꯇꯣꯏꯅꯣ ꯁꯦꯀꯦꯟꯗ ꯅꯣꯏ ꯃꯁꯦꯟ ꯈꯟꯅꯗꯅꯕꯅꯦ ꯆꯍꯤ 2 ꯃꯈꯥꯏ ꯈꯟꯅꯗꯅꯕ ꯊꯝꯕꯁꯦ ꯀꯔꯤꯅꯣ ꯅꯣꯡꯃꯩ ꯀꯥꯞꯄꯛꯀꯅꯤ ꯑꯩꯅ ꯅꯣꯏ ꯁꯤꯐꯥꯏ ꯂꯩ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯑꯩ ꯀꯥꯞꯄ ꯌꯦꯡꯗꯣꯏꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯍꯥꯏꯅꯕ ꯂꯩꯗꯥꯏꯅꯦ ꯏꯕꯦꯝꯃ ꯉꯥꯁꯦ ꯑꯝꯇ ꯌꯦꯡꯉꯝꯃꯨꯍꯦ ꯏꯃꯥ ꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯉꯥ ꯂꯩꯔꯝꯗꯕꯗꯣ ꯍꯜꯂꯛꯀꯥꯟꯗ ꯉꯥꯗꯤ ꯀꯩꯗꯧꯔꯦ ꯌꯦꯡꯉꯣ ꯍꯥꯏꯔꯝꯗꯥꯏꯅ ꯑꯩ ꯌꯦꯡꯍꯧꯏ ꯎꯍꯧꯏ ꯉꯥꯗꯣ ꯆꯥꯈ꯭ꯔꯕꯅꯦꯅ ꯑꯗꯨꯅꯦꯕꯁꯦ ꯅꯣꯡꯃꯩ ꯀꯥꯞꯄꯛꯀꯅꯤ ꯁꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯩꯕꯩꯅꯤ ꯀꯥꯏ ꯉꯥꯡꯉꯩ ꯑꯃꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯡꯒꯤꯅꯤ ꯑꯩꯅ ꯍꯪꯕ ꯑꯣ ꯅꯣꯏ ꯉꯁꯥꯏ ꯌꯦꯡꯉ ꯂꯩꯒꯦ ꯍꯥꯏꯔ ꯀꯥꯞꯄꯒ ꯍꯥꯏꯕ ꯀꯅꯥꯏꯗ ꯀꯥꯞꯄꯛꯇꯣꯏꯅꯣ ꯑꯗꯨ ꯐꯛꯈ꯭ꯔꯁꯨ ꯀꯗꯥꯏꯗꯩꯅꯣ ꯅꯣꯏ ꯗꯦꯠꯃꯦꯟꯁꯤꯡ ꯅꯣꯡꯃꯩ ꯄꯥꯏꯕ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯅꯪ ꯍꯥꯏꯗꯨꯅꯦ ꯑꯣꯟꯁꯤꯟꯕꯩꯅꯣ ꯅꯣꯏꯅ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯂꯣꯏꯔꯦ ꯍꯥꯏꯗꯣ ꯅꯁꯥꯅ ꯑꯦꯗꯃꯤꯠ ꯇꯧꯖꯔꯦꯕ ꯂꯩꯗꯤ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯏ ꯆꯤꯡ ꯃꯅꯨꯡꯁꯤ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯂꯩ ꯇꯥꯏꯅꯦꯕ ꯅꯁꯥꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯍꯪꯒꯗꯕ ꯀꯣꯏꯁꯟ ꯍꯪꯉꯗꯤ ꯃꯤꯅꯝꯕ ꯌꯥꯔꯣꯏꯗꯕꯅꯤ ꯅꯝꯅ ꯆꯥꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯀꯥꯞꯄꯛꯀꯅꯤ ꯍꯥꯏ ꯃꯁꯥ ꯀꯥꯞ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩ ꯁꯤ ꯆꯪꯕꯗ ꯀꯥꯞꯄꯛ ꯈꯣꯠꯂꯛꯄ ꯑꯣꯖꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩ ꯍꯥꯏꯔꯒꯗꯤ ꯏꯕꯣ ꯅꯪ ꯍꯥꯏꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯀꯥꯡꯕꯨ ꯀꯥꯞꯄ ꯉꯝꯕ ꯅꯣꯏ ꯃꯅꯥꯛꯁꯤ ꯂꯩ ꯇꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯏꯗꯤ ꯗꯤꯁꯥꯝ ꯇꯧꯈ꯭ꯔꯦꯗꯥꯏꯅꯦ ꯈꯨꯠꯂꯥꯏ ꯈꯣꯡꯃꯛꯈ꯭ꯔꯦꯗꯥꯏꯅꯦꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨ ꯍꯥꯏꯔꯀꯥꯟꯗ ꯁꯤꯅꯤ elephant in the room भारत की लैमाइदा पुलिस स्टेशन लोई कवर तौनी कुमाऊं अदु अदा मागी यूनिट की ममिंग अदुगा पोस्टिंग हुजु कदाइदा लई काइसे थोंगोंग अदुदा लैबा अदुगी दायरगा मैतै ऑफिसर की लिस्ट समगा मागी कमाऊं मागी रेजिमेंट की ममिंगा लोकेशन गा पुरा ट्विटर रे यावरैनेबा कनाना पिरिनो बदो कुकी कामु न थांगलेबा को इंडियन आर्मी मैतै ngakani थांगलेगा ऑफिसर मागी यूनिट ममिंग मागी लोकेशन ऑफिसर की ममिंग सिगी डॉक्यूमेंट से करमाइना कुकी मकुता यावरैनोबा मोय कुकी से कांगुदुदा Masih saya noi Kashmir or Medina there would have been a hangama in this country for exposing this side high samu urga ni khodom bitin bauri do angau tai ana sungang khide hojik sunni haji amu kapa na hanga ki knee jerk reaction da moi lai na kamai kapa in wise adu gi spot to dai video namge na chapane moi changala de negotiate pana tawra kan da ne ai da ta ba da moi gi khunna hana changsalu ba kangu do maduna purakpada chalu mai sa ami yum da only mai tai house ma khatang le mo ba marak da चलू मई सामी ताकि कहीं मी फम मिताई नत्रो मोई मैम थुमजम द चेंगी हाय अदु मैम थुमजम द नोई नंग साइ सिफाय मम कापी उ तौरे हाद चेंगी सिन दे अइना दु दने ना मैम नाम दु यावने पुलिस सिफाय ले रगा चंगई बी मकोक त करिनो सिदे होई अखोई मी नाते ने केसु तौरे चंगई नत्रो अदु नत्रगा ना मोई ने कोई द तौरा सु आ मकोक त कोई लोई सामने मोई न दुम चैरगा तुमि लेगिनी सिफाय सिंग जेना अदु नतना हु सिफाय ना आगा कना चंगम दु नोई मी सिगी बेसिक क्वेश्चन जे हंग दबिदा मा त बांग ने चकना तौ यारबा नम दुने से हुजिक सु खंगे ना ama torung da tawina to su sama nei ai SP phone tawi chura chambu noi kai da le coming of ai hang noi Google map sing tho noi sidani ta re sin na sai me pura chari Google gi lauraga sidani kai bi yum da sile tu noi na sile sin nei ne be thong sin noi si kai da noi sigi basic inquiry se tawdo je police officer du ne ba ma FIR file tore ma chang ka inquiry ya aduna si report ma yang sa khang ba ma changi hang ma ngam ba ma change nupi gi rol hai
ꯄꯧ ꯉꯝꯕꯁꯦ ꯌꯥꯝ ꯀꯨꯏꯔꯩ ꯄꯨꯛꯅꯤꯡꯗ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯖꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯌꯥꯎꯁꯪ ꯃꯇꯝꯗ ꯏꯃꯥ ꯏꯕꯦꯟ ꯊꯧꯅꯥ ꯄꯥꯝꯕꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯁꯨ ꯑꯗꯨꯝ ꯄꯥꯟꯕꯤ ꯅꯨꯄꯤ ꯂꯥꯟꯁꯨ ꯇꯧꯕ ꯏꯃꯥ ꯏꯕꯦꯟ ꯏꯆꯜ ꯏꯆꯦ ꯉꯥꯛꯇꯅꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔ ꯄꯧ ꯉꯝꯃꯒ ꯄꯩꯁꯥ ꯈꯥꯏꯕ ꯂꯥꯛꯏꯗꯣ ꯑꯅꯧꯕ ꯃꯅꯤꯄꯨꯔꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯔꯣꯜ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯀꯜꯆꯔꯗꯨꯅꯗꯤ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯌꯥꯝꯅ ꯍꯥꯏ ꯃꯄꯨꯛ ꯍꯥꯡꯕ ꯃꯤꯗꯗꯤ ꯇꯧꯅꯤ ꯔꯦꯚꯣꯂꯨꯁꯟ ꯌꯥꯔꯣꯏꯅ ꯉꯥꯡꯉꯤꯗꯣ ꯑꯥꯏꯗꯤꯌꯦꯂꯤꯖꯝꯅ ꯍꯥꯏ ꯃꯄꯨꯛ ꯍꯥꯡꯕ ꯃꯤꯅ ꯔꯦꯚꯣꯂꯨꯁꯟ ꯇꯧꯗꯕꯅꯤ ꯃꯄꯨꯛ ꯍꯥꯡꯕ ꯅꯝꯊꯕꯤꯕ ꯃꯤ ꯉꯥꯛꯇꯅꯅꯤ ꯋꯥꯔꯜꯗ ꯊꯣꯛꯏꯕ ꯔꯦꯚꯣꯂꯨꯁꯟꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯝ ꯉꯥꯡꯉꯤ ꯌꯥꯔꯣꯏ ꯑꯣꯖꯥ ꯃꯣꯟꯁꯨꯅ ꯌꯥꯔꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩ ꯃꯌꯥꯝꯁꯨ ꯍꯥꯏꯒꯦꯅ ꯐꯅ ꯅꯪꯕ ꯃꯃꯥ ꯑꯃꯗ ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯌꯣꯜꯂꯨ ꯍꯣꯔꯦꯟ ꯑꯩ ꯄꯩꯁꯥ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗꯅꯦ ꯐꯩ ꯐꯠꯇꯦ ꯂꯥꯜꯂꯤ ꯂꯥꯜꯂꯤ ꯈꯪꯉꯣꯏꯗ꯭ꯔꯣ ꯅꯨꯄꯤꯗꯣ ꯑꯆꯨꯝ ꯑꯔꯥꯟ ꯂꯣꯏ ꯈꯪꯕꯅꯤ ꯂꯥꯏꯔꯔꯁꯨ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯖꯁ ꯗꯣꯟ ꯕ꯭ꯔꯁ ꯑꯁꯥꯏꯗ ꯑꯐꯕ ꯀꯔꯤꯅꯣ ꯑꯆꯨꯝꯕ ꯑꯔꯥꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯀꯥꯎꯕ ꯋꯥꯠꯂꯛꯄꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯣꯏꯔꯛꯏꯁꯦ ꯅꯨꯄꯤꯒꯤ ꯔꯣꯜ ꯍꯥꯏꯔꯒꯅꯦ ꯁꯤꯗꯩꯁꯦ ꯌꯥꯎꯁꯪ ꯂꯥꯛꯄꯗꯕꯨ ꯅꯍꯥꯟ ꯐꯥꯒꯤ ꯇꯧꯅꯩ ꯇꯥꯃꯣ ꯌꯥꯎꯁꯪ ꯃꯇꯝ ꯊꯣꯛꯂꯛꯀꯅꯨ ꯇꯨꯝꯅꯦ ꯅꯪ ꯑꯩꯅ ꯁꯤꯒꯤ ꯀꯜꯆꯔꯁꯤ ꯂꯩꯔꯒ ꯑꯗꯨꯗ ꯆꯪꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯄꯩꯁꯥ ꯆꯩꯕꯤꯗꯣꯏꯅꯦꯕ ꯃꯌꯥꯝꯗꯨꯅ ꯀꯗꯥꯏꯗ ꯄꯤꯗꯣꯏꯅꯣ MLA ꯀꯔꯤ ꯀꯔꯥꯁꯤ ꯀꯗꯥꯏꯗ ꯄꯩꯁꯥꯅꯣꯕ ꯃꯣꯏ ꯄꯤꯔꯛꯀꯗꯣꯏꯁꯦ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨꯅꯦ ꯀꯗꯥꯏꯗ ꯄꯤꯔꯛꯀꯗꯣꯏ ꯑꯩꯁꯨ ꯍꯧꯖꯤꯛ MP ꯑꯣꯏꯔꯦ ꯀꯗꯥꯏꯗ ꯄꯩꯁꯥꯅꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯆꯥꯔꯤ ꯇꯣꯂꯣꯞꯅꯤ MPꯁꯨ ꯇꯣꯂꯣꯞꯅꯤ MLAꯁꯨ ꯇꯣꯂꯣꯞ ꯆꯥꯔꯤꯅꯤ ꯁꯤꯒꯤ ꯀꯜꯆꯔꯁꯤꯗ ꯎꯪꯉ ꯂꯩꯔꯒ ꯂꯩꯄꯥꯛꯀꯤ ꯏꯁꯨ ꯂꯥꯛꯄꯥꯟꯗꯈꯟꯗ꯭ꯔꯦ ꯚꯣꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯄꯥꯏꯔꯤꯕ MP ꯐꯝꯁꯦ ꯄꯤꯕꯥꯐꯝ ꯅꯠꯇꯦꯁꯦ ꯆꯍꯤ 5 ꯈꯛꯇꯪꯁꯨ 3 ꯃꯈꯥꯏ ꯋꯥꯠꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯕꯛ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯋꯥꯠꯍꯧꯔꯦ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯆꯪꯉꯤ ꯁꯤꯗ ꯚꯣꯠ ꯈꯟꯕ ꯃꯇꯝꯗ ꯃꯌꯥꯝꯁꯦ ꯗꯥꯛꯇꯔ ꯈꯜꯂꯤ ꯊꯕꯛ ꯈꯜꯂꯤ ꯀꯔꯞꯁꯟ ꯇꯧꯋꯦ ꯍꯥꯏꯅꯗꯥꯏꯅꯦ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯄꯤꯖ ꯂꯧꯏ ꯍꯥꯏꯗꯥꯏꯅꯦ 40 lakhs ꯄꯤ ꯑꯗꯨꯅ ꯊꯕꯛ ꯂꯧꯕ ꯃꯇꯝꯗ ꯀꯩꯗꯧꯒꯦ ꯃꯌꯥꯝ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯗ ꯄꯩꯈꯥ ꯂꯧꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯨ ꯈꯜꯂꯤꯅꯦ ꯑꯗ ꯄꯩꯁꯥ ꯄꯤꯖꯗꯨꯅ ꯀꯥꯔꯟ ꯇꯨꯔꯟ ꯂꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯐꯠꯂꯛꯇ꯭ꯔꯤꯁꯦ ꯆꯨꯝ ꯂꯧꯗꯤ ꯃꯤꯁꯤ ꯐꯗꯧꯅꯦ ꯍꯥꯏꯅꯗꯥꯏꯅꯦ ꯆꯞ ꯃꯥꯟꯅꯩ ꯚꯣꯠꯇꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯁꯦ ꯀꯅꯥꯅꯣ ꯃꯤꯌꯥꯝ ꯊꯕꯛ ꯊꯥꯒꯦ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯁꯤꯁꯦ MLA ꯑꯣꯏꯖꯒꯦ MP ꯑꯣꯏꯖꯒꯦ ꯊꯥꯔꯤꯁꯤꯅ ꯉꯁꯥꯏ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯗꯨꯅꯦꯕ ꯑꯗꯨꯗ ꯄꯩꯁꯥ ꯆꯥꯔ ꯂꯩꯍꯧꯕ ꯃꯤꯌꯥꯝꯗꯨꯅ ꯃꯣꯟꯁꯤꯜꯂꯒ ꯄꯨꯛꯆꯦꯟ ꯆꯩꯗꯣꯏꯅꯦꯕ ꯁꯦꯂꯦꯛꯁꯟ ꯇꯧꯔꯤꯅꯤ ꯃꯌꯥꯝꯗꯨ ꯁꯤ ꯐꯩ ꯃꯁꯤ ꯅꯨꯄꯥꯁꯤ ꯐꯩ ꯃꯁꯤ ꯐꯠꯇꯦ ꯑꯐ ꯐꯠꯇ ꯑꯩꯈꯣꯏ ꯒꯕꯔꯟ ꯇꯧꯕꯗꯅ ꯉꯁꯥꯏ ꯊꯕꯛ ꯂꯧꯕꯗ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯤꯕ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯁꯦ MPSC ꯍꯥꯏꯔꯣ ꯑꯃ ꯑꯗꯨꯃꯥꯏꯅ ꯃꯤꯌꯥꯝꯅ ꯊꯕꯛ ꯈꯜꯂꯤꯅꯦꯕ ꯄꯤꯕꯥꯐꯝ ꯅꯠꯇꯦꯕ ꯆꯍꯤ 5 ꯑꯃ ꯊꯕꯛ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯈꯟꯕꯅꯦꯕ ꯃꯗꯩꯗ ꯑꯩꯒꯤ ꯑꯣꯏꯖꯅ ꯄꯩꯁꯥ ꯈꯔ ꯂꯧꯁꯜꯂꯧꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯣꯂꯨꯞꯀꯤꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣ 10,000 ꯀꯩꯅꯣ ꯊꯝꯃꯣ ꯌꯥꯔꯦ ꯅꯪ ꯂꯥꯛꯑꯅꯣꯏꯅ ꯑꯗꯨꯗꯨꯒ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯀꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏꯗꯒꯤ ꯁꯣꯏꯕꯅꯤ ꯁꯤ ꯆꯨꯝꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯁꯣꯟꯕꯗ ꯁꯤ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥꯕ ꯍꯟꯗꯛ ꯇꯥꯃꯣ ꯂꯣꯀꯦꯜꯁꯦ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯅ ꯊꯥꯗꯗꯧꯔꯤꯒꯦꯕ ꯃꯥꯁꯤꯗ ꯍꯪꯉꯝꯃꯅꯤ ꯃꯌꯥꯝ ꯀꯔꯣꯔ ꯀꯌꯥ ꯂꯩꯔꯝꯃꯤ ꯅꯪꯕꯨ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤ ꯌꯥꯔꯃꯣꯏꯗ ꯃꯁꯤꯗꯤ ꯌꯥꯝ ꯄꯥꯏꯔꯝꯅꯤꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯁꯤ ꯍꯧꯗ꯭ꯔꯗꯤ ꯃꯊꯪꯗ ꯚꯣꯠ ꯀꯥꯔꯣꯏꯅ ꯇꯧꯔ ꯑꯩ ꯅꯍꯥꯟ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯀꯥꯔꯣꯏꯗꯣ ꯑꯩ ꯊꯕꯛ ꯆꯍꯤ 3 ꯃꯈꯥꯏ ꯋꯥꯠꯂꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯖꯩ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯉꯥꯡꯉꯤ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯅꯣꯗ ꯉꯁꯥꯏ ꯃꯤꯌꯥꯝꯗꯨꯒꯤ ꯊꯣꯛꯈ꯭ꯔꯤꯅꯦꯕ ꯑꯩꯁꯦ ꯃꯤꯌꯥꯝ ꯌꯥꯎꯔꯝꯗꯕ ꯑꯩꯁꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯁꯨꯃꯥꯏꯅ ꯂꯦꯞꯈꯤꯗ꯭ꯔꯅꯤ ꯉꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯍꯥꯟꯅ ꯃꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯌꯥꯝꯁꯤꯒ ꯑꯩꯒ ꯄꯨꯜꯂꯒ ꯐꯝꯃꯤꯁꯤ ꯉꯝꯃꯝꯒꯗ꯭ꯔꯕ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯅ ꯏꯟꯁꯤꯜꯂꯛꯄꯒꯤ ꯂꯥꯛꯏꯕꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯩꯁꯦ ꯁꯤꯅꯦꯕ ꯁꯤ ꯑꯃꯨꯛꯇ ꯇꯥꯍꯟꯁꯤ ꯑꯗꯨꯒ ꯑꯁꯣꯏ ꯑꯉꯥꯝ ꯆꯨꯝꯊꯣꯛꯄ ꯉꯝꯕ ꯃꯁꯥꯒꯤ ꯁ꯭ꯄꯤꯔꯤꯠ ꯌꯥꯎꯖꯔꯛꯄ ꯃꯃꯥ ꯃꯄꯥ ꯏꯅꯥ ꯈꯨꯜꯂꯤ ꯑꯗꯨ ꯂꯦꯞꯄꯝꯃꯤꯅ ꯀꯨꯝꯃꯛꯄ ꯅꯠꯇꯕ ꯂꯩꯄꯥꯛꯀꯤ ꯇꯧꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯗꯨꯝ ꯌꯥꯎꯂꯛꯑꯕꯅꯤ ꯑꯗꯨꯝ ꯃꯁꯥ ꯈꯔ ꯌꯥꯎꯖꯔꯛꯄ ꯄꯦꯁꯟ ꯌꯥꯎꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯝ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯄꯥꯋꯔꯗꯣ ꯄꯥꯏꯅ ꯍꯣꯠꯅꯗꯣꯏꯅꯤ ꯄꯥꯋꯔꯗꯣ ꯄꯥꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝꯗꯣꯛꯊꯣꯛꯑꯦꯕ ꯑꯩꯅ ꯌꯥꯎꯕ ꯄꯥꯔꯇꯤꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯅꯪ ꯃꯤꯠ ꯀꯨꯞꯄꯣ ꯍꯦꯛ ꯊꯣꯛꯂꯛꯀꯅꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯐꯝꯕ MPꯅꯤ MLAꯅꯤ ꯀꯥꯏꯅꯒ ꯐꯝꯕ ꯉꯝꯒꯗꯧꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯇ꯭ꯔꯁ ꯂꯩꯖꯕꯩꯅꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯩꯈꯣꯏ ꯄꯥꯏꯗ ꯌꯥꯗꯦ ꯁꯤꯒꯤ ꯖꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯤꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯀꯜꯆꯔꯁꯤꯗꯤꯕ ꯁꯨꯡꯎꯠ ꯎꯁꯤꯜꯂꯣꯏ ꯃꯤꯅ ꯁꯨꯡꯎꯠ ꯎꯁꯤꯜꯂꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯩꯁꯤꯅ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤ ꯂꯩꯔꯤꯕꯁꯦ ꯗꯦꯜꯂꯤꯒ ꯏꯝꯐꯥꯜꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯃꯅꯤꯄꯨꯔꯒ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯗꯥꯏꯅꯥꯃꯤꯛꯁꯦ ꯒꯚꯔꯟꯃꯦꯟ ꯇꯨ ꯒꯚꯔꯟꯃꯦꯟ ꯈꯛꯇ ꯅꯠꯇꯦ ꯋꯤꯗꯤꯟ ꯗ ꯄꯥꯔꯇꯤꯁꯨ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯑꯣꯜ ꯏꯟꯗꯤꯌా ꯐꯨꯠꯕꯣꯜ ꯐꯦꯗरेशनꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯔꯥꯔꯀꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯕꯅꯤ ꯁꯦꯟꯇꯔ ꯔꯤꯖꯅꯦꯜ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯏꯖꯧꯒꯦ ꯀꯦꯔꯦꯂꯥ ꯃꯆꯥꯁꯤ ꯀꯃꯥꯏꯅ ꯁꯦꯟꯇꯔ ꯑꯣꯏꯔꯤꯅꯣ ꯑꯣꯔꯤꯁꯥ ꯃꯆꯥꯅ ꯀꯃꯥꯏꯅ ꯁꯦꯟꯇꯔ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁꯅ ꯀꯩꯗꯧꯕꯩ ꯁꯦꯟꯇꯔ ꯑꯣꯏꯔꯣꯏꯗꯣꯏꯅꯣꯕ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤ ꯀꯅꯥꯅꯣ ꯃꯤ ꯑꯁꯥꯃꯤꯁ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯀꯦꯔꯦꯂꯥ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯔꯥꯁꯇ꯭ꯔ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯅ ꯁꯦꯟꯇꯔ ꯂꯤꯗꯔ ꯑꯣꯏ ꯉꯝꯃꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯑꯣꯏ ꯌꯥꯔꯣꯏꯗꯣꯏꯅꯣꯕ ꯋꯥꯠ ꯏꯁ ꯁꯦꯟꯇꯔ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯍꯦꯛ ꯇꯧꯕ ꯀꯩꯅꯣꯝꯕ ꯉꯥꯡꯕꯒ ꯗꯥꯏꯅꯥꯃꯤꯛꯁ ꯑꯣꯏꯅꯤ ꯑꯩꯅ ꯀꯩꯒꯨꯝꯕꯅꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯏꯕꯗ ꯁꯕꯥꯛ ꯊꯥꯒꯠꯀꯅꯤ ꯍꯥꯏꯅ ꯈꯪꯉꯛꯀꯅꯤ ꯗꯦꯜꯂꯤꯒ ꯏꯝꯐꯥꯜꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕꯁꯦ ꯋꯤꯗꯤꯟ ꯗ ꯄꯥꯔꯇꯤꯁꯨ ꯇꯧꯏ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯍꯦꯛ ꯄꯕ꯭ꯂꯤꯛꯇ ꯉꯥꯡꯖꯒꯦꯗꯣ ꯇ꯭ꯋꯤꯇꯔ ꯊꯥꯔꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯍꯧꯕ꯭ꯔꯥ ꯆꯤꯗꯝꯕꯔꯝꯅ ꯇ꯭ꯋꯤꯇꯔ ꯇꯧꯕꯤ ꯋꯥ ꯊꯣꯛꯂꯛꯈꯤꯗꯅ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯀꯨꯀꯤ ꯅꯥꯒꯥꯒꯤ ꯑꯣꯇꯣꯅꯣꯃꯤ ꯑꯃ ꯁꯦꯝꯃꯒ ꯐꯔꯅꯤ ꯄꯤꯁꯐꯨꯜ ꯑꯣꯏꯔꯛꯀꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯀꯃꯥꯏꯅ ꯇꯧꯈꯤ ꯃꯌꯥꯝ ꯐꯝꯃꯤ ꯃꯌꯥꯝꯁꯤꯗ ꯆꯦ ꯁꯥꯏꯟ ꯇꯧꯔꯒ ꯈꯨꯗꯛꯇ ꯀꯥꯞꯄꯩꯅꯤ ꯐꯣꯟꯗ ꯕꯣꯕꯤ ꯅꯥꯎꯁꯜꯂ ꯑꯩ ꯆꯠꯂꯣꯏꯅ ꯍꯥꯏ ꯀꯃꯥꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯆꯠꯂꯤꯅꯦ ꯑꯦꯁ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯌꯦꯠꯅꯔꯒ ꯉꯥꯡꯅꯔꯒ ꯐꯣꯟꯗ ꯃꯣꯏꯅ ꯂꯥꯛꯄ ꯃꯣꯏꯅ ꯊꯥꯖꯤꯜꯂꯛꯄ ꯆꯦ ꯑꯗꯨꯒ ꯃꯤ ꯂꯧꯊꯣꯛꯏꯗꯣ ꯗꯤꯁ ꯏज ꯑꯦꯟ ꯑꯦꯛꯖꯥꯝꯄꯜ ꯀꯪꯒ꯭ꯔꯦꯁ ꯑꯗꯨ ꯎꯈ꯭ꯔꯕꯅꯤ ꯏꯃꯤꯠꯅ ꯑꯩ ꯌꯥꯎꯔꯛꯑꯀꯥꯟꯗ ꯍꯥꯟꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯦꯟꯇꯔꯗ ꯁꯨꯃꯥꯏꯅ ꯃꯨꯛꯅꯕ ꯉꯝꯃꯦꯅ ꯏꯃꯥꯡꯃꯛꯇꯗ ꯊꯣꯛꯈꯤꯕ ꯍꯟꯗꯛ ꯃꯌꯥꯝꯅ ꯈꯪꯍꯧꯕ ꯏꯟꯁꯤꯗꯦꯟꯠꯅꯤ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯇꯧꯔꯛꯀꯅꯣꯅꯦ ꯄꯥꯎꯃꯤ ꯕꯣꯕꯤꯗꯤ ꯁꯤꯗ ꯃꯔꯝꯁꯤ ꯀꯅꯥꯅꯣ ꯍꯪꯒꯠꯂꯛꯏꯅꯤ ꯐꯣꯟꯗ ꯃꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯗꯨꯗ ꯑꯗꯨꯒꯤ ꯒꯠ ꯌꯥꯎꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯤꯅ ꯐꯝ ꯆꯣꯡ ꯇꯧꯔꯒ ꯖꯤꯅ ꯁꯔꯀꯥꯔ ꯁꯦꯝꯕꯤꯔꯛꯑꯅꯤ ꯄꯤꯔꯛꯑꯅꯤꯅ ꯇꯧꯔꯒ ꯁꯣꯝꯗ ꯃꯃꯥ ꯃꯄꯤ ꯐꯤ ꯆꯤꯡꯊꯣꯛꯂꯛꯏꯁꯤ ꯎꯗꯒꯩ ꯂꯩꯕ ꯀꯥꯡꯕꯨꯁꯤꯕꯨ ꯄꯩꯁꯥ ꯄꯥꯏ ꯃꯇꯝꯗꯣ ꯀꯥꯎꯈꯤꯗꯧꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯍꯟꯖꯟ ꯂꯨꯞꯀꯦꯗꯅꯦ